ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯍꯣꯡꯁꯨ ꯍꯣꯡꯕ ꯐ꯭ꯔꯦꯁꯁꯨ ꯑꯣꯏꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤ ꯇꯥꯔꯦ ꯁꯤꯒꯤ ꯏꯂꯤꯁ ꯁꯣꯟꯒꯤꯗꯨꯅ ꯏꯂꯤꯁ ꯑꯍꯣꯡꯕꯗꯨꯅꯤ 1450 ꯍꯥꯏ ꯆꯥꯎꯕꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯝꯃꯤꯗꯨꯅ ꯁꯤꯒꯤ ꯅꯥꯀꯟꯁꯤꯅ ꯂꯨꯄꯥ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ 1,500 ꯁꯤꯜꯚꯔ ꯑꯅꯤ ꯑꯍꯨꯝ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯊꯤꯠꯆꯜꯂ ꯇꯥꯏꯁꯤꯗꯤ ꯈꯨꯠꯆꯥꯎ ꯑꯃꯅꯤꯍꯦ ꯁꯤ ꯁꯤꯜꯚꯔꯁꯤꯗꯤ ꯀꯦꯖꯤ 7-9 ꯇꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯥꯝ ꯌꯣꯟꯕ ꯃꯥꯔꯀꯦꯠꯇꯨ ꯒꯥꯖꯤꯄꯨꯔ ꯃꯥꯔꯀꯦꯠꯇꯨꯗ ꯑꯝꯇ ꯍꯟꯗꯛ ꯅꯤꯡꯊꯝꯊꯥꯒꯤ ꯉꯥ ꯂꯩꯕ ꯑꯝꯇ ꯆꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨꯗꯒꯤ ꯅꯤꯡꯊꯝꯊꯥ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇ ꯆꯠꯂꯧꯔꯨꯒꯦꯅ ꯉꯁꯤ ꯂꯥꯛꯏꯅꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯉꯥꯟꯗ꯭ꯔꯤ ꯁꯤꯗꯅꯕꯨ ꯍꯦꯟꯅ ꯑꯁꯤꯃꯨꯛ ꯐꯣꯟꯁꯤꯗꯗꯤ ꯈꯔꯕꯨ ꯉꯥꯟꯕ ꯃꯥꯜꯂꯦ ꯉꯥꯟꯗ꯭ꯔꯤꯀꯣ ꯃꯝꯃꯤ ꯈꯔ ꯉꯟꯅ ꯌꯥꯍꯧꯅꯕꯅ ꯑꯗꯨꯝ ꯃꯐꯝꯗ ꯌꯧꯔ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯒꯥꯖꯤꯄꯨꯔꯁꯦ ꯑꯩꯅ ꯉꯁꯤꯐꯥꯎ ꯂꯥꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯆꯤꯟꯕꯗꯨ ꯑꯣꯏ ꯑꯗꯨꯒ ꯉꯥꯁꯨ ꯌꯥꯝ ꯊꯤ ꯃꯔꯥꯡ ꯀꯥꯏ ꯉꯁꯤꯗꯤ ꯄꯨꯛꯂꯥꯎꯕꯤ ꯃꯆꯥ ꯑꯩꯁꯦ ꯈꯖꯤꯡ ꯃꯆꯥ ꯈꯤꯇ ꯂꯧꯒꯦ ꯇꯧꯅꯤ ꯑꯗꯨ ꯐꯔꯛ ꯇꯥꯔꯦ ꯀꯠꯂꯥ ꯂꯨꯄꯥ 150 ꯉꯥꯛꯇꯅꯤ ꯑꯗꯨ ꯈꯔ ꯆꯥꯎꯕꯅꯤ 130 ꯄꯨꯛꯂꯥꯎꯕꯤ ꯑꯆꯧꯕꯁꯦ ꯀꯦꯖꯤ 2ꯒ ꯇꯥꯕꯁꯦ ꯂꯨꯄꯥ 130 ꯄꯨꯛꯂꯥꯎꯕꯤꯗ ꯐꯣꯟꯗ ꯄꯤꯛꯄꯩ ꯃꯥꯟꯕꯩ ꯋꯥꯅꯤꯀꯣ ꯊꯥꯞꯅ ꯅꯝꯕꯒꯤ ꯅꯛꯁꯜꯂꯒ ꯅꯝꯗꯕꯒꯤ ꯑꯗꯨ ꯎꯠꯂꯛꯀꯦ ꯁꯤꯗꯩ ꯈꯖꯤꯡ ꯀꯩꯅꯣꯁꯦ ꯑꯀꯨꯞꯄꯁꯦ ꯑꯇꯣꯞꯄꯗꯅ ꯂꯨꯄा 500 ꯍꯧꯋꯦ ꯁꯤꯗꯅ ꯂꯨꯄꯥ 100 ꯍꯥꯏ केजी मखाई में लग भैया दे दो 1 केजी अच्छा मैं खजिंग मचाजी सिदना अमुक खितंग होंगेको लुपा 450 दा अमुक फंगे सिदैदा अदो केजी मखाई लौबदी यारोये अदो लौथरागे 450 ने कतला अचौबजे केजी अम्मा मखाई मुतारन और ले रहा है भाई तो जा कितना हो गया थोड़ा कम लग रहा है थोड़ा कम नहीं है कम है भैया देखो हाँ हाँ कतला जी मु लुपा 150 ने फजन चावरे अदगी सिदसु अखोय केनो लेरे फबुंगा मचाजु यावरे अदुगि सिजे करियबो ngape ma ngap kari ai no माने मुका nga है ब्रो बोरों सी अचो बुजे लुपा केनो चौहम माय को केजी दी तारनी ngasi ni kucing je ho nga ji ko ngasi di fazana marang kai ni yole asidagi silver ani hum longkhak rong thitchel ta ji di khuchao ni si silver di keji 3 ni tarani silver aroi ni duga kai no ju rau ju tu yaw ri aduga asile kai no me yaw सोन तौरी पूरा फागी निगानी तौरी ग्रास चौजे केजी 5 की 5 दे तारो लुपा 2 ने केजी दा कतला जी तना खबोंगा मचा के फजरे बाजरा काट दो खबोंगा मचा तो जी लुपा 100 ने है रोंग मचा मचा यावरे को मचा के होंगे चन्नी रोंग असीबदनी को आई हाजे सिदे जोंगा जोंगा आतर मयाम पाइदि सिदे ngasi mi kusin namni ngasi bokta aina kwai mi chin bede Gazipur lakpudi ngasi ni kwai chille sai di video namni ne taraga on taram da video wanga so rauge sida masu je raugi da khara ngak tak tak rau yaw ko mu re tak yaw ka ni thane no di kam je sigi sadeng man nga je si yam hawe samandar nga je tang e sigi je na pa chat lu kai ji ko chongwai ki chat lu kai duga katla ju pa so jo yaw re ki ji ohum ani makai ohum de jam ta ro sigi ju kano le puklau bi ina puklau bi ma cha le sidi keji makai mta ta ni ko sidi dun nei re puklau bi na
ꯑꯗꯨꯒ ꯁꯤꯗ ꯈꯖꯤꯡ ꯑꯃ ꯌꯣꯜꯂꯤꯁꯦ ꯁꯤꯗꯤ ꯑꯇꯥꯎꯕꯗꯧꯅ ꯆꯉꯥꯡꯉꯤ ꯂꯨꯄꯥ 100ꯅꯤ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗ ꯑꯇꯩꯗꯗꯤ ꯂꯨꯄꯥ 150 150 150 150 ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ 150ꯗꯩꯗꯤ ꯑꯝꯇ ꯇꯥꯗ꯭ꯔꯦ 150 ꯃꯌꯥ ꯂꯧꯋꯤ ꯁꯤꯗꯤ ꯂꯨꯄꯥ 100 ꯈꯛꯀꯤ ꯀꯔꯤ ꯈꯖꯤꯡꯅꯣ ꯈꯪꯗꯦ ꯎꯀꯥꯕꯤ ꯑꯁꯤꯕ ꯃꯃꯟꯒ ꯍꯪꯗ꯭ꯔꯦ ꯑꯁꯤꯕꯨꯗꯤ ꯂꯩꯇꯅꯤ ꯃꯣꯏꯁꯤꯗꯤ ꯁꯤ ꯉꯥꯁꯦ ꯃꯁꯛꯁꯦ ꯁꯤꯗ ꯈꯔ ꯆꯥꯅꯤꯡꯗꯦ ꯍꯧꯗꯤ ꯍꯧꯔꯝꯒꯅꯤꯀꯣ ꯃꯔꯨꯒ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯉꯥꯔꯤꯟꯒꯤ ꯇꯥꯏꯞꯇ ꯉꯥꯄ꯭ꯔꯨꯝꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥꯔꯤꯟꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯅ ꯉꯥꯀꯨꯞ ꯃꯌꯥꯝꯁꯦ ꯄꯩꯔ ꯂꯩꯕ ꯃꯌꯥꯝ ꯃꯨꯀꯥ ꯉꯥꯋꯣ ꯑꯗꯩ ꯑꯇꯩ ꯑꯇꯩ ꯃꯈꯜ ꯂꯣꯏ ꯌꯥꯎꯋꯦ ꯁꯣꯝꯗꯁꯨ ꯉꯥ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯈꯖꯤꯡꯁꯦ ꯑꯝꯇ ꯍꯪꯒꯦ ꯇꯧꯅꯤ ꯈꯖꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯈꯖꯤꯡꯗ ꯍꯥꯏ ꯂꯩ ꯁꯤꯗꯅ ꯈꯖꯤꯡ ꯃꯌꯥꯝꯅꯤ ꯏꯂꯤꯁꯦ ꯀꯩꯅꯣꯒꯤꯅꯤ ꯍꯥꯏꯔꯤꯅꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯗꯨꯅꯦꯌꯦ 1,150 ꯍꯥꯏ ꯑꯗꯨꯒ ꯁꯤꯗꯩ ꯈꯖꯤꯡꯁꯤꯅ 150 ꯑꯗꯨꯒ ꯑꯁꯣꯝꯒꯤ ꯈꯖꯤꯡ ꯉꯧꯔꯅ ꯆꯠꯄꯁꯤꯅ 130 ꯍꯥꯏ ꯁꯤꯁꯨ 150 이리서 버저이 계지 엄마디 다 가진 시대 지역에 시행 아주 맛있게 버저이네 이제 좀 됐다난다 안에 하우도 말 이나 우리 타이거 프론트 감사월 이게 이제 손이구나 이제 오늘은 정이판양 가야 자오기 전에 이거 어떤 막판 삼이구나 시기 나간지나 로퍼 방글라데시 싱금 동안 이제나 정이판양 가야 자오기 전에 가 막한 캐나도 하고 퀄리티게 느끼는 가자마 जिंजना चमड़ी यांखई ने को मकू या म्याव दवा सीजना फई सीजमा लगे 450 रुपए 1 केजी चाहिए थैला अच्छा अच्छा सी चमड़ी यांखई ने अते को चमड़ी को हुंजा दे ता देवा तो फजा दा दे दो या थोरे पूरा कमाई जा रहा है बगैरा ई दाव या भैरा हां दूर की जाऊं हम पैसा दे nga di market tabu la di se rau je sida ngaksang ang sinamu machu je phaje ko rau je adu ko muri chat pa yawe ba bhai ye glass kaise de ro kya rate hai भाव क्या भाव है छोटा वाला 160 रुपए बड़ा वाला 200 रुपए नहीं छोटा वाला चाहिए ये तोड़ के दे 80 रुपए वो 450 2 किलो 200 2 किलो 200 कितना का पड़ेगा कटिंग कराओगे 80 दी पोरोंगे केजी अन्नी मक्काई दी लेंगेरा 안 짜오래 먹고 보롱게 오빠 정화엔 그이네 아씨 나중에 뭐 피엘레 굿죠 비디오 때 빅범만 배워니까 아이 거기 사이즈 때문에 게임 저러면 좀 강대로 포스타로 그러면 말로 해준다 아니가 시그를 유가지고 많이 먹고 사실은 강원아지 게임 저러면 이제 굿네 일단 어제 먹고 देख कतला जी उपेल किलो पता नहीं एम के योग दिया हम पता नहीं केजी का केजी अहम मरी रेडी हम तो तावे रोगा से ओने किलो ना लई बम गंग दे हाइदी होंग ना हाइरा जो अदम तांग बोय दे निंग मदा ओम फम दे पा हाइदी आदे की ममन तांग खा मैं हम थी मार्केट से बुला दी को लई दबो लई चट पदा बा मतम जे ता होगी बा खंगो दे नुंग जे नुंगाई बा हाइतारे पोट लई बुदे जो अदम फनाम दे लई रे दो जो yam nuai bagi ur lei ra dum lei do dum yeng de amma mu re amma mu puthore sigi silver di lo e ke di tara angang ako thoi de ne lumung do mal de si de kucha ho mi se de go le mi am ku lo yeng ka ta lo gi ke du ka hal la ke sam yang khai di ta ro e puk lo gi marum lo gi याव तो बिचाना केगा तने हम तो वेट ऑन दे अस्सी गा को की मसा को दे ना पे में से ngam hai कर ले घर तो
300 का आएगा। थोड़ा कम नहीं कर सकते हैं? 280 में होगा तो ले लेता हूँ। 3 किलो है ना, 2 किलो है ना, 300 हुआ तो बोला 280 दे दे। सिगी ngam hai di mayam he por puthora bam phale kup amne sai se khangam mani maman ga ngare kup man gare sid amot ko yaw khan ba yar ba ogiti ai gi lobom thopanga ge loi lore aduna hallage sigi market sidai le ding asigi yum man ba kau tare yam samna hai ba da waida gi ju apaina thiri jatai na te ba ajaba chaubu ꯍꯥꯏꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯐꯖꯕꯁꯨ ꯄꯥꯝꯕ ꯑꯍꯣꯡꯕꯁꯨ ꯄꯥꯝꯕ ꯑꯗꯨꯒꯤꯅꯦꯕ ꯁꯤ ꯃꯥꯔꯀꯦꯠꯁꯤꯗ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯅꯣꯛꯄꯗꯤ ꯅꯣꯛꯅꯤꯡꯉꯝꯅꯤꯀꯣ ꯑꯗꯨ ꯌꯥꯝ ꯁꯦꯡꯉꯕꯗ ꯑꯗꯨꯅꯤ ꯑꯗ ꯃꯐꯝꯗꯤ ꯈꯤꯇꯪ ꯊꯥꯞꯄꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯇꯝ ꯌꯥꯝ ꯐꯪꯖꯗꯕ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯒꯤꯗꯤ ꯁꯤꯗ ꯂꯥꯛꯄ ꯐꯔꯛ ꯇꯥꯅꯤ ꯑꯗꯨꯅ ꯃꯇꯝ ꯌꯥꯝꯅ ꯀꯣꯝꯕ ꯊꯕꯛ ꯀꯔꯤꯝꯇ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯍꯣꯡꯁꯨ ꯍꯣꯡꯕ ꯐ꯭ꯔꯦꯁꯁꯨ ꯑꯣꯏꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯉꯥꯁꯤꯁꯨ ꯃꯌꯥꯝꯗ ꯎꯠꯂꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯕ ꯑꯣꯏꯅ ꯃꯌꯥꯝꯁꯨ ꯎꯠꯂꯛꯑꯒꯦꯅ ꯄꯣꯔꯣꯡ ꯐꯖꯕ ꯑꯍꯤꯡꯕ ꯀꯦꯖꯤ ꯃꯨꯛꯀ ꯇꯥꯕꯗ ꯂꯨꯄꯥ 500 ꯍꯥꯏꯌꯦꯕꯀꯣ ꯁꯔꯦꯡꯗꯤ ꯌꯥꯎꯗꯤ ꯌꯥꯎꯔꯝꯅꯤ ꯀꯌꯥꯕꯨ ꯎꯗ꯭ꯔꯦ ꯉꯁꯤ ꯑꯩꯅꯁꯨ ꯊꯤꯔꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯆꯞ ꯃꯥꯟꯅꯕ ꯎꯠꯂꯦꯅꯀꯣ ꯁꯤ ꯉꯥꯁꯦ ꯃꯁꯛ ꯌꯥꯝ ꯂꯨꯄꯥ 500 ꯀꯔꯤ ꯉꯥꯅꯣ ꯌꯥꯝ ꯐꯖꯩ ꯀꯇꯂꯥꯁꯦ ꯌꯦꯡꯉꯣ ꯂꯨꯄꯥ 200 ꯀꯦꯖꯤꯗ ꯑꯩ ꯉꯁꯥꯏ ꯃꯃꯜ ꯂꯣꯏ ꯍꯪꯇꯣꯛꯑꯕꯅꯦ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯅꯝꯕꯗꯀꯣ ꯃꯣꯏ ꯍꯔꯥꯎꯅ ꯌꯥꯕ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯅꯤꯡꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯍꯟꯅꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯋꯦꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯤ ꯐꯖꯅ ꯆꯤꯜꯂꯦ ꯑꯗꯣ ꯉꯥ ꯑꯀꯪꯕꯗꯤ ꯂꯧꯔꯔꯣꯏ ꯃꯃꯥꯡꯗꯗꯤ ꯑꯩ ꯊꯨꯝꯌꯥꯛꯄꯤꯒ ꯈꯥꯖꯤꯡꯒ ꯃꯌꯥꯝ ꯂꯧꯕꯅꯦ ꯈꯥꯖꯤꯡ ꯑꯀꯪꯕꯗꯨꯁꯨ ꯁꯤꯗ ꯃꯌꯥꯝ ꯍꯣꯡꯉꯦ ꯑꯗꯨꯒ ꯊꯨꯝꯌꯥꯛꯄꯤꯁꯨ ꯁꯤꯗꯅꯗꯤ ꯍꯣꯡꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯃꯥꯔꯀꯦꯠꯇꯒꯤ ꯍꯥꯏꯔꯗꯤ ꯄꯩꯁꯥꯁꯦ ꯇꯪꯈꯥꯏ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯆꯥꯕ ꯍꯩꯇꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯁꯤꯗꯩꯗ ꯐꯖꯅ ꯀꯩꯅꯣ ꯌꯥꯎꯔꯦ ꯕꯣꯟꯂꯦꯁ ꯌꯥꯎꯔꯦ ꯕꯣꯟꯂꯦꯁ ꯇꯧꯔ ꯐꯖꯅ ꯁꯦꯝꯇꯣꯛꯑꯕ ꯁꯤꯗꯁꯨ ꯌꯥꯎꯔꯤꯗꯣ ꯁꯤꯒꯤ ꯁꯤꯜꯚꯔ ꯑꯁꯦꯡꯕꯗꯣ ꯑꯣꯏꯗꯣꯏꯔꯥ ꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂ ꯐꯖꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯤꯜꯚꯔ ꯍꯥꯏꯅꯕꯗꯨꯒ ꯃꯥꯟꯅꯔꯦ ꯆꯥꯎꯕꯁꯤ ꯀꯦꯖꯤ 3-4ꯃꯨꯛ ꯇꯥꯔꯅꯤ ꯑꯗꯨꯒ ꯑꯃ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯜꯚꯔꯅꯦꯅ ꯁꯤꯜꯚꯔ ꯃꯁꯛ ꯆꯞ ꯃꯥꯟꯅꯔ ꯈꯔ ꯃꯔꯥꯡ ꯇꯨꯔꯥꯡꯕꯗ ꯃꯣꯏꯅ ꯀꯔꯤꯕ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯕ꯭रिꯒꯦꯠ ꯍꯥꯏꯕ ꯇꯨꯡꯍꯟꯕꯤꯗꯤ ꯆꯥꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯐꯪꯉꯦ ꯃꯌꯥꯝꯁꯤꯗꯗꯤ ꯃꯁꯛ ꯈꯔ ꯀꯦꯖꯤ ꯃꯈꯥꯏꯒ ꯇꯥꯕ ꯀꯦꯖꯤ ꯃꯈꯥꯏꯗꯤ ꯈꯔ ꯅꯧꯕ ꯂꯨꯄꯥ 500 ꯄꯨꯔꯛꯑꯒ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯂꯩꯈ꯭ꯔꯕ ꯕꯤꯠꯀꯥꯗꯤ ꯃꯣꯏ ꯈꯨꯂꯪ ꯇꯣꯞꯄꯗꯤ ꯌꯥꯝꯕꯒꯤ ꯐꯤꯕꯝꯗꯨ ꯆꯜꯂꯗꯥꯏ ꯂꯨꯄꯥ 100 ꯀꯦꯖꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯩꯅ ꯅꯍꯥꯟ ꯂꯩꯕꯗ 150ꯗ ꯂꯩꯕꯅꯦꯕ ꯇꯨꯡꯍꯟꯕꯤꯁꯤ ꯁꯤꯗ ꯂꯨꯄꯥ 100ꯗ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯒꯤ ꯈꯔ ꯊꯤꯕ ꯈꯔ ꯉꯥꯡꯅꯕ ꯀꯜꯂ ꯈꯔ ꯌꯥꯝ ꯂꯧꯗꯣꯏꯔꯗꯤ 100ꯐꯥꯎ ꯌꯧꯔꯔꯣꯏꯀꯣ ꯑꯁꯤꯗꯅ ꯉꯥ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯅ ꯑꯍꯤꯡꯕ ꯐꯪꯉꯦ ꯁꯤꯒꯤ ꯃꯤꯟꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯆꯦꯡ ꯇꯛꯄꯩ ꯐꯧ ꯇꯛꯄꯒꯤ ꯁꯤꯖꯤꯟꯅꯕꯅꯤ ꯁꯤꯗꯗꯤ ꯎꯟ ꯇꯛꯄꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯗꯦꯁꯤ ꯌꯦꯔꯨꯝ ꯂꯣꯀꯦꯜꯒꯤꯗꯣ ꯂꯨꯄꯥ 100ꯅꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯃꯌꯥꯝ ꯌꯨꯝꯗꯗꯤ ꯀꯌꯥ ꯄꯤ ꯂꯣꯀꯦꯜꯒꯤ ꯗꯦꯁꯤꯒꯤꯁꯦ ꯀꯌꯥꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯂꯨꯄा 100 ꯄꯤꯍꯧꯋꯦ ꯑꯩꯈꯣꯏ ꯑꯗꯨꯗꯗꯤ ꯇꯥꯡꯉꯝꯅꯤ ꯉꯥꯁꯦ ꯌꯥꯝꯃꯜꯂꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯗꯤꯀꯣ ꯂꯩꯅꯤꯡꯕ ꯉꯥꯛꯇ ꯀꯩꯒꯤꯅꯣꯗꯤ ꯁꯤꯗ ꯐ꯭ꯔꯦꯁꯁꯨ ꯐꯪꯉꯦ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯣꯟꯐꯝ ꯈꯔꯕꯨꯗꯤ ꯂꯩꯔꯤꯀꯣ ꯂꯣꯏ ꯆꯪꯉꯔꯣꯏ ꯉꯝꯄꯣꯟꯇꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ